ꯑꯁꯣꯝꯗꯅ ꯂꯥꯏꯊꯧ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯦ, ꯗꯣꯈꯤꯅꯥꯁꯤꯃꯇꯪ ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯃꯥꯏꯕꯗꯨꯅ ꯌꯥꯔꯦꯗ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯖꯥꯅ ꯂꯥꯛꯄꯤꯗꯅꯅꯦ ꯊꯕꯛ ꯂꯣꯏꯁꯤꯟꯕꯁꯤ ꯏꯃꯣꯟꯅ ꯍꯦꯛ ꯌꯥꯡꯉꯤꯗ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ, ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯋꯥꯈꯜ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯗꯨꯒ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯕꯤꯌꯨ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯏꯕꯨꯡꯉꯣꯒꯤ ꯀꯨꯊꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯌꯣ ꯍꯥꯏꯗꯅ ꯂꯨꯍꯣꯡꯂꯝꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯗ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯂꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯏꯁꯥꯒꯤ ꯊꯋꯥꯏꯃꯛꯇꯤ ꯃꯥꯡꯍꯧꯗ꯭ꯔꯦ, ꯑꯣꯖꯥꯗ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯍꯥꯏꯗꯣ ꯊꯣꯛꯂꯕꯅꯤ꯫ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ꯫ ꯐꯅꯤ ꯊꯦꯡꯗꯣꯛꯆꯒꯦ꯫ ꯀꯥ ꯃꯅꯨꯡꯗꯅ ꯄꯥꯏꯈꯣꯝꯕ ꯃꯄꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯥꯎꯁꯇꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯁꯥꯔ ꯏꯁꯤꯡ꯫ ꯄꯥꯏꯈꯣꯝꯕ ꯃꯉꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯊꯦꯡꯛ ꯌꯨ꯫ ꯁꯤꯈꯛ ꯍꯥꯏꯔꯒ ꯒ꯭ꯂꯥꯁ ꯂꯧꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯂꯒ ꯀꯩꯗꯧꯔꯦ? ꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ? ꯈꯨꯃꯛꯇꯦ ꯄꯥꯏꯈꯣꯝꯕꯗꯣ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯦꯝꯁꯨ ꯆꯥꯔꯝꯈꯤꯔꯣꯏ, ꯑꯩ ꯆꯥꯛ ꯑꯁꯥꯕ ꯊꯥꯡꯒꯠꯂꯨꯒꯦ? ꯌꯥꯔꯦ ꯊꯥꯡꯒꯠꯇ꯭ꯔꯁꯨ, ꯑꯩ ꯆꯥꯛ ꯂꯥꯝꯗꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯦꯞꯄꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯏꯅꯥ ꯆꯦꯜꯂꯛꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯧꯒꯠꯀꯦ ꯇꯧꯔꯛꯏ, ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗ ꯊꯝꯂꯒ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯏ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯥꯔ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ? ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯅꯥꯅ ꯀꯩ ꯍꯥꯏꯖꯤꯜꯂꯛꯏꯅꯣ? ꯃꯤꯅ ꯍꯥꯏꯖꯤꯟꯕꯒꯤ ꯅꯠꯇꯦ, ꯁꯥꯔꯒꯤ ꯃꯑꯣꯡꯗꯨꯅ ꯀꯞꯍꯟꯕꯅꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯕꯨ ꯆꯪꯁꯤꯜꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯛꯏ꯫ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯁꯣꯛꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯅ ꯍꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯀꯞꯄꯗꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯐꯥꯊꯔꯛꯂꯦ ꯀꯞꯄꯗꯣ, ꯐꯝꯍꯜꯂꯤ ꯏꯔꯦꯟꯖꯅ꯫ ꯀꯞꯄ ꯇꯣꯛꯑꯕꯣ? ꯇꯣꯛꯇ꯭ꯔꯤꯕ? ꯍꯦꯟꯊꯣꯏꯕꯤ ꯈꯨꯃꯛꯇꯦ, ꯁꯨꯠ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯀꯥꯎꯁꯇꯨꯗ ꯍꯥꯏꯊꯈꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯄꯥꯈꯠꯅ ꯁꯥꯔ ꯃꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯞꯄ ꯐꯠꯇ꯭ꯔꯤꯐꯥꯎ ꯑꯩ ꯁꯨꯃꯥꯏ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯈꯨꯄꯥꯛꯅ ꯑꯣꯏꯅꯅ ꯁꯦꯠ ꯊꯥꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯐꯔꯕꯣ? ꯐꯔꯦ꯫ ꯀꯗꯥꯏ ꯌꯦꯡꯒꯦ? ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁ ꯁꯥꯔ ꯌꯥꯔꯦꯕ꯫ ꯀꯞꯄꯗ ꯃꯅꯥꯇꯣꯟꯒꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯤꯅꯦ꯫ ꯁꯥꯔ ꯀꯅꯥꯅ ꯃꯤ ꯃꯅꯥꯇꯣꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦ? ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯃꯆꯥ, ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯒꯦ ꯈꯟꯗꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤ, ꯏꯁꯥꯅ ꯏꯁꯥꯗ ꯁꯥꯎꯖꯕꯅꯤ, ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯕꯒꯤ ꯅꯠꯇꯦ꯫ ꯁꯥꯔꯅ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤꯗꯤ ꯀꯩꯒꯤ? ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ, ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯍꯧꯗꯕꯒꯤ ꯏꯔꯥꯜꯗꯨꯅꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯩ ꯂꯥꯜꯂꯦ, ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨ ꯄꯥꯝꯗ꯭ꯔꯤꯗꯤ ꯀꯩꯒꯤ? ꯅꯔꯥꯜꯁꯨ ꯂꯩꯇꯅ ꯅꯇꯣꯝꯇ ꯅꯔꯥꯜ ꯁꯤꯔꯤ ꯀꯩꯒꯤꯅꯣ? ꯁꯥꯔꯅ ꯊꯑꯣꯏꯅ ꯊꯣꯛꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯨꯡꯗ ꯁꯥꯔ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯎ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯀꯩꯗꯧꯗꯣꯏꯕ? ꯁꯥꯔꯁꯨ ꯀꯞꯍꯟꯗꯣꯏꯕ, ꯑꯩꯅ ꯀꯞꯄ ꯎꯔꯒ ꯁꯥꯔꯁꯨ ꯑꯣꯠꯇꯣꯏꯕ꯫ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯈꯤꯗꯣꯏꯕ, ꯁꯥꯔ ꯍꯨꯟꯗꯣꯛꯑꯝꯃꯒ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯐꯥꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯈꯣꯟꯖꯦꯜ ꯂꯨꯝꯇꯛꯅ꯫ ꯉꯝꯒꯗ꯭ꯔꯅꯦ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯄ? ꯑꯩꯅ ꯉꯝꯗꯅ ꯆꯠꯂꯗꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯍꯟꯒꯗ꯭ꯔꯥ? ꯁꯥꯔꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯗꯤ ꯅꯅꯥꯛꯇꯒꯤ ꯑꯩꯅ ꯐꯅ ꯂꯥꯞꯅ ꯂꯩꯈꯤꯕ ꯑꯣꯏꯁꯅꯨ, ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕు ꯃꯤꯠꯌꯦꯡ ꯆꯥꯎꯅ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨꯅ꯫ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ, ꯆꯠꯍꯜꯂꯣꯏ, ꯄꯨꯜꯂꯒ ꯊꯝꯗꯣꯏꯕ꯫ ꯑꯗꯨꯗꯤ ꯁꯥꯔꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯣꯏ, ꯍꯪ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯜꯂꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯕ꯫ ꯑꯩ ꯂꯥꯜꯂꯦꯀꯣ? ꯍꯦꯟꯊꯣꯏꯕꯤ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯁꯥꯔ! ꯄꯥꯏꯈꯣꯝꯕ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯦꯅꯤꯌꯔ SPꯒꯤ ꯀꯥꯗꯅꯤ꯫ ꯄꯣꯏꯔꯩꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔ? ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ SPꯗꯨꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯌꯦꯁ ꯀꯝ ꯏꯟ꯫ ꯄꯣꯏꯔꯩ ꯃꯅꯨꯡ ꯆꯪꯉꯛꯇꯨꯅ ꯁꯦꯂꯨꯠ ꯇꯧꯏ꯫ SPꯅ ꯅꯪꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯐꯪꯉꯝꯃꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯍꯣꯏ ꯐꯪꯖꯔꯦ ꯁꯥꯔ꯫ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯊꯛ ꯊꯣꯡꯕꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯐꯔꯦ, ꯅꯪꯅ ꯄꯥꯏꯔꯝꯕ ꯀꯦꯁ ꯐꯥꯏꯜ ꯔꯤꯄꯣꯔꯠ ꯂꯣꯏꯅ ꯁꯕꯃꯤꯠ ꯇꯧꯔꯝꯃꯣꯀꯣ, ꯑꯗꯨꯒ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ ꯀꯦꯁꯇꯨ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯣ꯫ ꯄꯣꯏꯔꯩ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯥꯔ꯫ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯆꯧꯀ꯭ꯔꯤꯗ ꯐꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫
ꯑꯆꯨꯝꯕ ꯇꯧꯋꯦ ꯍꯥꯏꯕꯒꯤꯅꯤꯀꯣ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯧꯔꯤꯕꯁꯦ ꯂꯣ ꯂꯩꯅ ꯂꯩꯅ ꯎꯀꯤꯜꯅ ꯂꯣ ꯃꯤꯔꯥꯏꯔꯛꯂꯕ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯦꯠꯂꯕ ꯂꯣꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯤꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯁꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯀꯨꯏꯔꯛꯂꯣꯏ ꯂꯩꯕꯥꯛꯁꯦ ꯃꯥꯡꯒꯗꯧꯕ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯅ ꯇꯧꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯊꯧꯔꯛꯄꯅ ꯊꯕꯥꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯂꯦ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯀꯩꯅꯣꯍꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯣꯡꯖꯤꯟ ꯐꯥꯎ ꯊꯤꯟꯒꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩ ꯑꯗꯨꯝ ꯆꯪꯖꯈ꯭ꯔꯒꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯅꯠꯇꯤꯌꯦ ꯁꯥꯔ ꯂꯣꯌꯨꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯁꯨꯛ ꯁꯨꯛꯂꯛꯏ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯒ ꯃꯇꯥꯏꯗ ꯈꯥꯝꯈꯤ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯁꯥꯔꯅ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅꯤꯡꯉꯛꯑꯗꯤ ꯑꯩꯁꯨ ꯑꯣꯏꯔꯛꯇꯣꯏꯕ ꯆꯪꯉꯣ ꯆꯠꯂꯣ ꯊꯕꯥꯁꯅꯥ ꯀꯨꯝꯁꯤ ꯀꯗꯥꯏ ꯂꯩꯈꯤꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ ꯀꯨꯝꯃꯣ ꯅꯪ ꯁꯥꯎꯔꯗꯤ ꯑꯩ ꯀꯃꯥꯏ ꯆꯪꯗꯣꯏꯕ ꯑꯩ ꯁꯥꯎꯗꯦ ꯁꯥꯎꯔꯤꯁꯤꯗ ꯁꯥꯎꯗꯦ ꯂꯣꯌꯨꯝꯕ ꯃꯃꯤꯠꯇꯨꯅ ꯊꯕꯥꯁꯅꯥꯗ ꯌꯦꯡꯂꯛꯏ ꯆꯪꯉꯣ ꯆꯠꯂꯣ ꯊꯕꯥꯁꯅꯥꯁꯨ ꯁꯦꯀꯦꯟ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯔꯒ ꯊꯥꯃꯣ ꯆꯥ ꯀꯧꯒꯦꯅ ꯇꯧꯔꯒ ꯇꯥꯅꯤꯡꯗ꯭ꯔꯃꯤꯅ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯩꯍꯧꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯁꯨ ꯒꯥꯔꯤꯗꯩ ꯆꯣꯡꯊꯣꯔꯛꯏ ꯁꯅꯥ ꯀꯩ ꯍꯥꯏꯕꯅꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯗꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯍꯔꯥꯎꯅ ꯑꯗꯥꯏꯗ ꯆꯣꯡꯂ ꯂꯩꯍꯧꯏ ꯌꯦꯁ ꯋꯥ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ ꯁꯝꯕꯜ ꯃꯔꯨꯝꯗꯩ ꯄꯥꯛꯊꯔ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯇꯨꯡꯗꯒꯤ ꯄꯣꯏꯔꯩꯅ ꯀꯩꯗꯧꯔꯤꯕ ꯅꯪꯅ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯕꯥꯁꯅꯥꯗꯣ ꯍꯥ ꯇꯥꯃꯣ ꯁꯟ ꯆꯪꯒꯦꯅ ꯇꯥꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯏ ꯁꯟꯅꯣꯅꯦ ꯃꯄꯨ ꯃꯁꯛ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯉꯁꯤ ꯉꯟꯇꯥ ꯍꯜꯂꯛꯑꯃꯤꯗꯦ ꯏꯃꯨꯡꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯁꯣꯐꯥꯗ ꯃꯌꯥꯝ ꯄꯨꯜꯂꯞ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤꯟꯅꯩ ꯄꯣꯏꯔꯩꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯂꯣꯏꯅ ꯈꯪꯂꯦ ꯀꯦꯁꯣꯔꯅ ꯋꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯁꯥꯟꯇꯤꯅ ꯍꯧꯖꯤꯛꯅ ꯀꯔꯝ ꯇꯧꯕ ꯇꯥꯔꯦ ꯄꯣꯏꯔꯩꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯐꯅ ꯂꯥꯞꯅ ꯄꯣꯁꯇꯤꯡ ꯊꯥꯁꯅꯨ ꯑꯩꯅ ꯀꯥꯏꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦꯗ ꯁꯤꯗ ꯇꯧꯔꯤꯕ ꯏꯊꯧꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯥꯗꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯅꯤ ꯁꯥꯟꯇꯤꯅ ꯑꯁ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯏꯆꯥꯕꯨ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯄꯣꯏꯔꯩꯅ ꯏꯃꯥ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯤꯆꯝ ꯅꯠꯇꯕ꯭ꯔꯥ ꯃꯈꯣꯏꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯀꯩꯁꯨ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯏꯗꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯃꯐꯝꯗꯨꯗ ꯂꯩꯕꯗꯒꯤ ꯂꯥꯞꯂꯁꯨ ꯂꯥꯞꯅ ꯑꯥꯗ ꯄꯣꯁꯇꯤꯡ ꯇꯥꯔꯨꯕꯅ ꯐꯩ ꯁꯥꯟꯇꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯄꯁꯨ ꯇꯧꯗꯦ ꯊꯕꯥꯁꯅꯥꯅ ꯇꯥꯃꯣ ꯆꯠꯄꯗꯤ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯠꯂꯣꯅ ꯍꯥꯏꯔꯔꯅꯤ ꯀꯥꯟꯅꯗꯦ ꯏꯆꯟ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯨꯒꯦ ꯄꯥꯕꯒꯤ ꯏꯃꯥꯒꯅꯦ ꯑꯩꯈꯣই ꯃꯔꯤ ꯍꯥꯎꯅ ꯊꯣꯡꯅ ꯆꯥꯊꯣꯛꯁꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯕꯨꯡ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯁꯅꯥ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕꯒꯤ ꯀꯥꯗ ꯐꯝꯂꯒ ꯂꯩ ꯅꯁꯥ ꯁꯥꯒꯠꯂꯤꯕꯁꯦ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯍꯧꯕꯅ ꯐꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯆꯦꯗ ꯐꯣꯟ ꯇꯧꯒꯦ ꯅꯕꯥꯏ ꯒꯥꯔꯤ ꯊꯥꯍꯜꯂꯛꯎ ꯍꯥꯏꯌꯣꯅ ꯍꯥꯏꯔꯨꯅꯨ ꯏꯃꯥ ꯂꯣꯛ ꯈꯨꯕꯩꯁꯨ ꯂꯥꯏꯍꯧ ꯍꯧꯕꯩꯁꯨ ꯏꯕꯥꯏꯗ ꯁꯨꯝ ꯍꯥꯏꯔꯗꯤ ꯃꯤꯅꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯀꯥꯟꯗ ꯆꯠꯁꯤ ꯅꯆꯦꯗꯨꯁꯨꯅꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯒꯦ ꯈꯟꯕꯅꯤ ꯍꯦꯛ ꯁꯪꯗꯦꯗ ꯃꯄꯥꯟꯗꯒꯤ ꯊꯕꯥꯁꯅꯥꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯃꯆꯧꯕꯤ ꯊꯕꯥꯁꯅꯥꯔꯣ ꯅꯥꯎꯕꯒꯤ ꯀꯥꯗ ꯂꯩ ꯆꯪꯉꯛꯎ ꯑꯩꯈꯣꯏ ꯅꯥꯎꯕ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯍꯣꯏ ꯃꯁꯥꯁꯦ ꯈꯖꯤꯛ ꯁꯥꯒꯠꯄ ꯗꯣꯛꯇꯔ ꯌꯦꯡꯕ ꯆꯠꯁꯦꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯆꯦ ꯊꯕꯥ ꯏꯕꯦꯁꯅꯥꯅ ꯅꯪꯗꯤꯅꯦ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯔꯒ ꯈꯤꯇꯪ ꯅꯥꯕꯗꯅꯦ ꯍꯦꯛꯇꯪ ꯍꯦꯟꯖꯜꯂꯤꯕꯅꯤ ꯊꯕꯥꯁꯅꯥꯅ ꯍꯣꯔꯦꯟ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯣ ꯑꯥꯗꯩ ꯒꯥꯔꯤ ꯊꯥꯔꯛꯑꯣꯅ ꯍꯥꯏꯒꯦ ꯍꯣꯏ ꯆꯦ ꯊꯕꯥ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯦ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯛꯏ ꯃꯆꯧꯕꯤ ꯅꯦꯅꯦ ꯄꯨꯔꯅꯤꯃꯥꯅ ꯄꯤꯔꯛꯄꯗꯨꯅꯤ ꯑꯩꯁꯨ ꯃꯔꯥꯡ ꯑꯗꯨꯝ ꯄꯤꯕ ꯀꯥꯎꯊꯣꯛꯎꯔꯕ ꯀꯗꯥꯏ ꯎꯅꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯂꯣꯅ ꯍꯥꯏꯔꯛꯄꯅꯤ ꯊꯦꯡꯉꯗꯤ ꯎꯅꯕ ꯐꯪꯗꯦ ꯐꯔꯦ ꯃꯥꯆꯧꯕꯤꯅꯦ ꯑꯊꯨꯕꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯀꯩꯅꯣ ꯅꯆꯦꯒꯤ ꯖꯟꯇ꯭ꯔ ꯑꯃꯠꯇꯅꯦ ꯁꯥꯕꯤꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯄꯨꯔꯅꯤꯃꯥꯒ ꯃꯥꯒ ꯈꯪꯅꯕ ꯍꯩꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯃꯃꯤꯡ ꯃꯊꯥ ꯅꯆꯦ ꯊꯕꯥꯗ ꯂꯧꯍꯜꯂꯨꯕ ꯄꯨꯔꯅꯤꯃꯥ ꯍꯥꯏꯗꯤ ꯑꯣ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯗꯨꯔꯥ ꯍꯣꯏꯅꯦ ꯁꯦ ꯆꯦ ꯊꯕꯥ ꯌꯨꯝ ꯌꯦꯡꯕ ꯆꯠꯂꯣꯏꯔꯣ ꯀꯃꯥꯏ ꯇꯧꯍꯧꯒꯦ ꯐꯖꯍꯧꯕ꯭ꯔꯥ ꯃꯊꯣꯟ ꯀꯌꯥ ꯌꯥꯎꯍꯧꯋꯦ ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤ ꯏꯕꯦꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯩꯃꯥ
ꯑꯩꯗꯤ ꯕꯥꯞ ꯑꯣꯏꯁꯜꯂꯨꯗ꯭ꯔꯦꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯕꯛꯁꯤꯅ ꯌꯨꯝꯂꯩ ꯀꯩꯔꯩ ꯀꯃꯥꯏꯅ ꯇꯧꯍꯧꯏ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯁ ꯃꯥꯆꯧꯕꯤ ꯑꯩ ꯆꯠꯂꯦꯀꯣ ꯍꯌꯦꯡꯈꯩ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯑꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯃꯟꯗꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯃꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯨ ꯃꯅꯨꯡꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯔꯁ ꯍꯣꯏꯗꯅꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯦ ꯊꯤꯟꯊꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥ ꯒ꯭ꯌꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤꯗ ꯏꯃꯥꯕꯣ ꯑꯗ ꯊꯕꯛꯁꯦ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯁꯤꯗ ꯑꯃꯨꯛ ꯁꯥꯟꯕ ꯊꯤꯗꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯈꯔ ꯀꯞꯁꯟ ꯂꯥꯎꯁꯤꯟꯅꯕ ꯌꯥꯔꯤꯉꯩꯁꯤꯗ ꯇꯧꯍꯧꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯃꯥꯅ ꯌꯥꯗꯕ ꯉꯝꯃꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯕꯣ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯥꯏ ꯑꯃ ꯏꯜꯂꯤꯗ ꯇꯔꯨ ꯊꯕꯛ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯃꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯃꯥ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯃꯥꯏꯕ ꯄꯥꯟꯁꯤ ꯈꯟꯗꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯁꯔꯁꯀꯤ ꯐꯤꯕꯝꯗꯤ ꯀꯔꯤꯗ ꯂꯩꯔꯦ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯁꯨꯅꯦ ꯅꯍꯥꯟꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯝꯃꯗꯤ ꯑꯁꯤ ꯊꯣꯛꯂꯝꯒꯗ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯤꯡꯁꯦꯜ ꯀꯥꯏꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯈꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯃ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯅ ꯃꯄꯥꯟ ꯆꯦꯟꯊꯣꯔꯛꯏ ꯁꯔꯁ ꯃꯈꯨꯠ ꯃꯈꯣꯡꯒꯗꯣ ꯏ ꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯑꯀꯥꯏꯕ ꯄꯥꯏꯗꯨꯅ ꯂꯦꯞꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯁꯔꯁ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯈꯣꯡꯗꯣ ꯂꯤꯛꯂꯤꯅ ꯂꯣꯏꯅ ꯌꯨꯔꯦꯅꯦ ꯁꯔꯁ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯒ꯭ꯂꯥꯁꯇ ꯊꯥꯡꯒꯠꯂꯒ ꯃꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯛꯏ ꯍꯩ ꯀꯩꯅꯣ ꯅꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯁꯔꯁ ꯂꯥꯎꯔꯛꯏ ꯆꯪꯒꯅꯨ ꯅꯣꯏ ꯑꯃꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯅꯊ꯭ꯋꯥꯏ ꯂꯧꯔꯦ ꯈꯪꯉꯨ ꯃꯤꯍꯥꯠꯄ ꯑꯣꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯂꯤꯛꯂꯤ ꯑꯀꯥꯏꯕꯗꯣ ꯊꯝꯃꯣ ꯃꯈꯥꯗ ꯊꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯀꯅꯥꯝ ꯆꯪꯉꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯣꯛꯀꯅꯨ ꯂꯣꯏ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ ꯅꯣꯡꯁꯥꯕ ꯁꯥꯎꯒꯠꯂꯛꯏ ꯍꯣꯏ ꯀꯅꯥꯗ ꯅꯪ ꯉꯥꯡꯉꯤꯗꯣ ꯉꯥꯎꯔꯁꯨ ꯆꯨꯝꯅ ꯉꯥꯎꯕ ꯌꯥꯗ꯭ꯔꯣ ꯈꯪꯍꯧꯗꯦ ꯁꯔꯁ ꯂꯩ ꯒꯝꯂꯥꯗꯣ ꯃꯈꯣꯡꯅ ꯐꯠ ꯀꯥꯎꯈꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯏꯃꯩ ꯄꯦꯝꯃ ꯁꯔꯁ ꯃꯀꯣꯛ ꯄꯥꯏꯔꯒ ꯅꯣꯏ ꯀꯅꯥꯝꯇ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯀꯗꯕꯅꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯂꯦꯝꯕꯤ ꯁꯅꯥꯒ ꯅꯣꯡꯁꯥꯕꯒꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯏ ꯍꯩ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯅꯣꯡꯁꯥꯕꯅ ꯁꯔꯁ ꯂꯥꯏꯇꯔꯗꯣ ꯊꯝꯃꯣ ꯃꯈꯥꯗ ꯊꯝꯃꯣ ꯁꯔꯁ ꯃꯈꯨꯠꯇ ꯂꯥꯏꯇꯔ ꯑꯃ ꯄꯥꯏꯔꯒ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗ ꯃꯇꯣꯝꯇ ꯁꯠꯇꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩ ꯁꯔꯁꯅ ꯆꯨꯔꯒꯦ ꯅꯣꯡꯁꯥꯕ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯣ ꯁꯠꯇꯣꯛꯑꯒ ꯃꯁꯤ ꯀꯥꯞꯊꯣꯛꯇꯅ ꯃꯁꯤ ꯁꯔꯁꯅ ꯑꯁꯥꯕꯗꯣ ꯁꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯏ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯩ ꯅꯣꯡꯁꯥꯕ ꯅꯣꯡꯃꯩꯗꯣ ꯊꯝꯃꯣ ꯅꯣꯡꯃꯩꯗꯣ ꯍꯥꯞꯆꯤꯜꯂꯣ ꯈꯪꯍꯧꯗꯦ ꯅꯣꯡꯁꯥꯕꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯇꯥꯛ ꯃꯨꯟꯈꯤ ꯁꯔꯁꯅ ꯀꯥꯞꯄꯛꯑꯒꯦ ꯅꯣꯡꯁꯥꯕ ꯄꯥꯛꯊꯔꯒ ꯑꯣꯏ ꯑꯉꯥꯎꯕꯁꯤꯗꯤ ꯊꯝꯃꯣ ꯅꯣꯡꯃꯩꯗꯣ ꯁꯤꯗ ꯄꯤꯔꯛꯑꯣ ꯁꯔꯁꯅ ꯂꯣꯛꯇꯣ ꯐꯠ ꯆꯤꯡꯈꯤ ꯀꯥꯞꯄꯣꯛꯑꯣꯔꯥ ꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯃꯤ ꯑꯉꯥꯎꯕ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯀꯤꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ ꯅꯣꯡꯁꯥꯕ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯃꯩꯗꯣ ꯃꯨꯜꯂꯛꯏ ꯑꯗꯨꯒ ꯁꯔꯁꯇ ꯈꯨꯄꯥꯡ ꯊꯥꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯪ ꯉꯥꯎꯕ ꯍꯟꯒꯦꯔꯣ ꯁꯔꯁ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯇꯔꯗꯣ ꯑꯃꯨꯛ ꯈꯨꯟꯒꯠꯂꯛꯏ ꯅꯣꯏ ꯂꯣꯏ ꯍꯥꯠꯇꯣꯛꯎꯔꯣ ꯀꯔꯣꯝꯗꯩꯅ ꯈꯪꯍꯧꯗꯦ ꯁꯤꯟꯗꯤ ꯁꯠ ꯆꯪꯁꯤꯜꯂꯛꯏ ꯄꯥꯈꯠꯅ ꯁꯔꯁ ꯄ꯭ꯂꯤꯖ ꯁꯔꯁꯇꯨ ꯁꯤꯟꯗꯤ ꯎꯕꯗ ꯃꯁꯥꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯠꯂꯛꯏ ꯁꯤꯟꯗꯤ ꯂꯥꯎꯈꯠꯄꯁꯨ ꯇꯧꯗꯦ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯄ꯭ꯂꯤꯖ ꯂꯥꯏꯇꯔꯗꯣ ꯑꯝꯇ ꯊꯝꯃꯣꯕ ꯄ꯭ꯂꯤꯖ ꯁꯔꯁ ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯔꯁꯀꯤ ꯃꯈꯨꯠꯇꯒꯤ ꯂꯥꯏꯇꯔꯗꯣ ꯃꯨꯟꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯁꯠ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯂꯤꯟꯗꯔ ꯃꯀꯣꯛꯇꯣ ꯍꯥꯞꯆꯤꯜꯂꯤ ꯃꯄꯥꯟ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯁꯔꯁ ꯀꯩꯝꯇ ꯈꯣꯝꯂꯝꯗꯦ ꯂꯥꯎ ꯁꯛꯇꯨꯅꯁꯨ ꯇꯧꯗꯦ ꯁꯤꯟꯗꯤꯅ ꯁꯔꯁꯄꯨ ꯇꯨꯃꯤꯟꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯔꯁ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯦꯝꯕꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯈꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯉꯥꯎꯕꯗꯤ ꯑꯉꯥꯎꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯒ ꯅꯠꯇꯦ ꯃꯃꯥꯕꯨ ꯍꯥꯠꯀꯅꯤꯅ ꯆꯣꯡꯁꯤꯜꯂꯛꯄ ꯉꯝꯃꯤꯅꯦ ꯏꯃꯥꯕꯣ ꯀꯥꯟꯅꯔꯣꯏ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯂꯝꯗ ꯊꯥꯖꯤꯟꯈ꯭ꯔꯣ ꯑꯥꯗꯗꯤ ꯂꯝꯍꯦꯛ ꯍꯦꯟꯕꯒ ꯃꯅꯝ ꯇꯠꯅꯕ ꯌꯩꯕꯤꯅꯕ ꯌꯥꯝ ꯂꯩꯕꯅꯤ ꯁꯤꯟꯗꯤꯅ ꯁꯔꯁꯄꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯜꯂꯤ ꯁꯔꯁꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗ ꯁꯤꯟꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯁꯥꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯁꯔꯁ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯈꯨꯝꯗꯦ ꯁꯔꯁꯇꯣ ꯁꯤꯟꯗꯤ ꯉꯥꯡꯅ ꯃꯈꯨꯠ ꯁꯣꯛꯂꯤꯕꯗꯣ ꯂꯁꯤꯡ ꯑꯃ ꯇꯧꯔꯒ ꯇꯩꯊꯣꯛꯄꯤꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯗ ꯂꯥꯛꯑꯒ ꯍꯔꯥꯎ ꯀꯧꯔꯛꯇ꯭ꯔꯤꯗꯦ ꯁꯔꯁ ꯂꯁꯤꯡꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯈꯤ ꯀꯥꯏꯗꯅꯣ ꯍꯤꯗꯥꯛ ꯍꯥꯞꯄ ꯂꯣꯏꯗ꯭ꯔꯤꯌꯦ ꯐꯝꯃꯣ ꯅꯪ ꯆꯠꯈ꯭ꯔോ ꯁꯤꯟꯗꯤ ꯉꯛꯅ ꯁꯔꯁꯇ ꯌꯦꯡꯂꯛꯏ ꯊꯦꯝꯗꯨꯅ ꯐꯖꯅ ꯐꯝꯍꯜꯂꯒ ꯁꯤꯟꯗꯤ ꯃꯄꯥꯟ ꯊꯣꯔꯛꯏ
Nene Saras kemta ta hongdre. Is phare ngahak tang dudi ipa pakhalurabani. Nangna kamai tongna laiba. Ai magi concern doctor ni. Sir bai khomana laklaga request torambani. Aduga Saras se ai gi so angang oiringi dagi tinajarak pamarupni. Ai mabu phana bala yengzage. Karam kandagi poba yagadoriba. Noi agi leifamdubo kamai na kari mathau tage. Formalities kidi loina loishin maloiraga thamame. Family ayaba amtang yauradina tanazaba lakjabani. Ngasine hauzik hekta puba yadora. Hoinene hauzik phone tawzakrage. Hey nongsaba chalo gari thorang to. Nine gari gidi adagi lawba lakadabani. Ibema gari lakpaga ngairagumsi isa phabana maruni. Si haina chanchat chatki. Cindy tuminna leplaga yenghawi. Balcony dagi lepna phone wari saduna lerami. Paikhomana. Hello. Thamkraba mafam jana khare special oina observe tawbiu. Aisu sathok sarake. Yaragadi daily record lawzaningi. Hoi fani. Call thamkraba matungda manungda changlei. Mapi loisan maloiraga makhada kumtharaktuna henthoibi buthirei. Chakomda chak thongduna lerami. Thoibimcha henthoibi khapre khangna khangda ta paisalore. Ima. Hey pokraba kadai piro nakuto. Si hainaga besin da makutto ising da tathokanli. Paikhomba na chaibai ngangboy. Tapna tawba yadro ikhatlana. Sarna khangko korakpaduda khangdan tawriba. Kauruba ina soiba taraba. Henthoibi makut phat satoklaga. Yare sar ising loi manghalle. Yengi kadai hospital chasiro. Yam taningde sikak fokpagi hospital chatladi mina yam tawsaningba malani. Mina mandaba nang soiduna maruni. Hidak leshilo ising hani. Sarkai chatoino. Sarasto hospital da bukhalena ngakhtang chapiruki chakti horen halakpada charage si hairaga thoki ge tawi thongjal yobaga amu mamai satlei shilaklaga chakri do chingthoklaga phamkre sir kedorage chak sarage piro halaga chage haida pujari na khutpo khei thonglaga chadana chatpa nungai trob henthoi wa makha ta de nokphe toraga paikhomba gi thidoktuna pirei Chak saba loiraga paikhomba thoroktuna gari thodolaga chatkre. Pramodini gate gi changak na. Imosana ibungo chatkra bro. Chatkre ma. Sese pochai ge seluse. Dukan ngak tang thoklubaduda ne nane nandon khara thengnaktana ngak sune wari sanaraga leithokdore. Henthoi bisu manem na pirakliba pochai singdo loksalaga changkre. Leigamla singdugi manakta leplaga Pramodini na Isi ngarang di sing sai be he kauram lani do. Tanja du da makhoi gi get to thilai. Kana lak ri za no ne. Si hairaga thorak laga get to hangdui. Pramodini harauna. Hema ibesana changau sango. Krai yoru rage. Ibesana na kaithel dang hak sangam maga sidala ina lakpani ichema. Imung da changaga ne phamusilao. Mama ani do harau na imung da changminara e. Pramodini na Ibema nakhoi imala ini he henthoi bi chakhum de chenthore ma kai chatluino si hairaga changsilaga mamai manak phami nangi nak talak lini Pramodini na ibesana nganta lak bayam phare saka sa thoklaga satloko isema chak ti jajara roige angang masangam haude thuna handaba yaroi akhoi naw baba kaigino naraga engon hairaktride kaiso kan ngamdaba natteda Kan daba nari haidi pa amta supira udana hospital chatro naupa nupa na chasi adine kaisu tawdi sinabo atai lairi nangbuna sakam dore khara pharabu natro ima su sathora ke tawbani hek sangde phaniam phareda ibesana magi bag tagi cheni om silaba jantra do lokthorei yengoi imana la ise nangonda jantra se sibigi na lakpani kaigi jantra no ima nangi dosa langba ngak thokna bagini ne Pramodini na Phareda aisu na hatagi ningsinglambani nangna purakpa yam phare ibema loksilo henthoi bisantra do mama dagi loksile adudi chema nanawso mu yogzarage cha su thaktre tawrise ko na matang sabadu thaklaga loire tawnari bi irangse khara phanarakladi chak amuk tang orsu sa thokpa yai kaino si hairaga nokmine wari sana ibesana bu thindok pathore Thoibi ima saluki ki ko hoi ima Pramodini na lao ai get pau thilage si haiduna thokmina rakre
ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯀꯥꯗꯨ ꯄꯨꯝꯅꯤꯟ ꯍꯦꯟ ꯅꯤꯜꯂꯤ ꯃꯌꯥꯝ ꯆꯪꯅ ꯐꯥꯅꯗꯨꯅ ꯁꯔꯁꯄꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕ ꯍꯣꯠꯅꯔꯤ ꯁꯔꯁꯅ ꯀꯟꯅ ꯂꯥꯎꯏ ꯊꯥꯗꯣꯛ ꯊꯥꯗꯣꯛ ꯀꯩꯒꯤꯅꯣ ꯑꯩ ꯐꯥꯔꯤꯁꯦ ꯇꯧꯅꯔꯤꯕꯗꯨꯗ ꯁꯤꯟꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯉꯥꯏꯈꯣ ꯅꯣꯏ ꯑꯝꯇ ꯐꯥꯒꯅꯣ ꯂꯣꯏ ꯍꯟꯗꯣꯛ ꯁꯤꯟꯗꯤꯅ ꯁꯔ ꯄꯥꯏꯈꯣꯝꯕꯅ ꯃꯔꯛ ꯊꯠꯂꯒ ꯄ꯭ꯂꯤꯁ ꯗꯣꯛꯇꯔ ꯂꯦꯠ ꯃꯤ ꯍꯦꯟꯗꯜ ꯗꯤꯁ ꯁꯤꯟꯗꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯒ ꯁꯔꯁꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯀꯤꯔꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ ꯄꯨꯜꯂꯤꯕꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯁꯔꯁ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯗ ꯀꯣꯜꯂꯛꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯃꯣꯏ ꯃꯌꯥꯝꯅ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯁꯔꯁ ꯒ꯭ꯌꯥꯟ ꯇꯥꯎꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ ꯅꯪ ꯗꯥꯆꯧ ꯂꯩꯔꯤꯁꯤꯗꯤ ꯁꯔꯁ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯛꯏ ꯗꯥꯆꯧ ꯑꯩ ꯁꯤꯕꯒꯤ ꯑꯩ ꯁꯤꯗ ꯂꯩꯕꯒꯤ ꯑꯩ ꯊꯅꯝꯒꯅꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯁꯥꯗꯨ ꯅꯤꯛꯏ ꯂꯣꯌꯨꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯁꯔꯁ ꯅꯪ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯄꯥꯏꯈꯣꯝꯕ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥꯆꯧꯅ ꯅꯪꯕు ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ ꯁꯔꯁ ꯃꯉꯛ ꯍꯥꯏꯔꯒ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯄꯥꯏꯈꯣꯝꯕꯅ ꯍꯥꯠꯂꯣꯏ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯐꯅꯕ ꯂꯥꯌꯦꯡꯗꯣꯏꯅꯤ ꯅꯪ ꯗꯥꯆꯧꯒ ꯇꯤꯟꯅꯕ ꯉꯥꯛꯇꯅꯤ ꯁꯔꯁ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯄꯥꯏꯈꯣꯝꯕ ꯀꯤꯌꯔ ꯇꯦꯀꯔ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯂꯒ ꯃꯉꯛ ꯅꯣꯝꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯅꯔꯁ ꯅꯨꯄꯤꯗꯨꯁꯨ ꯁꯤꯔꯤꯟꯁ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯁꯔꯁꯄꯨ ꯐꯥꯗꯣꯏ ꯀꯟꯕꯣꯏ ꯇꯧꯔꯒ ꯗꯥꯆꯧ ꯂꯥꯛꯑꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯐꯥꯎ ꯌꯥꯔꯣꯏ ꯍꯤꯗꯥꯛ ꯀꯥꯞꯈ꯭ꯔꯕ ꯇꯨꯡ ꯁꯔꯁ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯎꯏꯊꯔꯛꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯦꯜ ꯅꯔꯁ ꯃꯌꯥꯝꯗꯨꯅ ꯃꯐꯝ ꯆꯥꯅ ꯁꯔꯁꯄꯨ ꯄꯨꯗꯨꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯃꯄꯥꯟ ꯊꯣꯔꯛꯏ ꯀꯥꯆꯤꯟ ꯑꯃꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯂꯦꯞꯄꯝꯕ ꯃꯁꯥꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯂꯣꯌꯨꯝꯕꯅ ꯏꯚꯥꯏ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯁꯠ ꯅꯥꯟꯊꯣꯛꯂꯒ ꯑꯣꯟꯁꯤꯜꯂꯛꯏ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯍꯥꯏꯕꯗꯣ ꯁꯤꯟꯗꯤ ꯆꯪꯉꯛꯂꯒ ꯁꯔ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯁꯔꯁꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯅꯤ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯣ ꯗꯣꯛꯇꯔꯗ ꯊꯥꯖꯕ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯈꯨꯠꯁꯤꯟꯅꯖꯔꯕꯅꯤ ꯁꯔꯁꯄꯨ ꯑꯊꯨꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪꯒ ꯁꯤꯟꯗꯤ ꯌꯦꯡꯈꯠꯂꯛꯏ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯌꯥꯝ ꯐꯨ ꯆꯩꯗꯅ ꯇꯧꯕꯤꯒꯅꯨ ꯇꯧꯖꯔꯣꯏꯌꯦ ꯁꯔ ꯑꯩꯅ ꯉꯝꯅꯕ ꯁꯦꯟꯅꯅꯕ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯁꯤꯟꯗꯤ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯏ ꯏꯕꯥꯏ ꯆꯠꯂꯁꯤꯔꯥ ꯆꯠꯇꯤ ꯆꯠꯅꯤꯡꯂꯕꯅꯤ ꯁꯔꯁꯁꯤꯗ ꯊꯅꯝꯃꯒ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯔꯁꯄꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯃꯥ ꯐꯅꯕ ꯂꯥꯌꯦꯡꯕꯒꯤ ꯅꯠꯇ꯭ꯔꯥ ꯀꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯥꯕ ꯊꯨꯅ ꯐꯔꯒ ꯑꯩꯈꯣꯏꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯗꯣꯔꯁꯤꯗꯤ ꯄꯥꯏꯈꯣꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯗꯨꯅ ꯆꯥꯎꯔꯛꯄꯅꯤ ꯃꯉꯣꯟꯗ ꯆꯩꯐꯝ ꯑꯃ ꯇꯥꯕꯗ ꯑꯩꯅ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯈꯤꯕꯅꯤ ꯏꯕꯥꯏ ꯊꯃꯣꯏ ꯈꯔ ꯀꯟꯁꯤꯟꯕ ꯇꯝꯁꯤ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡꯗ ꯆꯠꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯇꯨꯡ ꯏꯟꯅꯈꯤ